Nscn GPRN की अटेप डिप्यूटी अटो किलोसरना इंटरव्यू अमदा सीसीपुर की सेपरेट एडमिनिस्ट्रेशन की ओरदी हाना कुकी नखोई की मतेंग फजन पांगने हाइख्रे अदुगा कांगपोपी अमसुंग टेक्नोपॉलदी नखोई की नत्ते हाना फोंदोकपगी वीडियो अमा सोशल मीडिया दा थगनरक्ले इदु निंगथौदगी कुकी सिंगी अपकमिंग इन्फॉर्मेशन अमकक मियाम दो शेयर तौरक्ले मदुदे लाकदोरिबा नवंबर 9 दा कुकी मिलिटेंट सिंगी मतेंग लोइनना कुकी जो काउंसिल ना कुकी सिंग मणिपुर दगी तोखाई तारे हाइना लाउथोकलगने हाइदे लोइनना नुंगमै कापा अमदे वायलेंस के थबक हौरक्लगने हाइदे कुकी सिंगी नुमित होमफुनिगी नोटिस पेरत नवंबर तांग 3 लोइरे मोबाइल लाई एकॉर्ड असगी प्लान मतुंगिना कुकी डोमिनेट एरिया मखै मणिपुर ओइद्रे लाउथोकलगने नवंबर 9 दगी कुकी की सेपरेट एडमिनिस्ट्रेशन फंगननबा वायलेंस अमदि फायरिंग अमुक हौरगने हाइना कुकी सिंगी लीक इन्फॉर्मेशन अमख इदुनिंग थौना थमलक्ले सही मंगा की मनुंग डिपार्टमेंट निफु यांखै लेबे यूनिवर्सिटी अमा ओइननबा पांडम थमदुना DMU न होनारि हाइना चंद्रबाबुना फोंदोखरे दी स्कूल ऑफ यूनिवर्सिटीज DM यूनिवर्सिटी न सिंदुना डिपार्टमेंट ऑफ फोकलोरिस्टिक्स हांगदोकपा अमदि डिपार्टमेंट ऑफ फोकलोरिस्टिक्स एंड हिंदी MA फर्स्ट सेमेस्टर माहिरोई सिंगी इंडक्शन प्रोग्राम अमा ngarang ह्यूमैनिटीज ब्लॉक DM यूनिवर्सिटी द पांगथोखरे थौरमदुदा दनमंजुरी यूनिवर्सिटी मणिपुर की वाइस चांसलर प्रोफेसर W चंद्रबाबू दनमंजुरी यूनिवर्सिटी मणिपुर की स्कूल ऑफ ह्यूमैनिटीज के डीन प्रोफेसर S लनसेम मैते अमदि दनमंजुरी यूनिवर्सिटी मणिपुर की स्कूल ऑफ सोशल साइंस के डीन प्रोफेसर के इंद्रमणिना मथंगसिन चीफ गेस्ट प्रेसिडेंट अमदि गेस्ट ऑफ ऑनर ओइना सरुक याखे थौरमदुदा चीफ गेस्ट ओइखिबा प्रोफेसर W चंद्रबाबू न फोंगतोखिबदा DM यूनिवर्सिटी न डिपार्टमेंट ऑफ फोकलोरिस्टिक्स हांगबा हाइबसी मतम कुइनदगे मणिपुर लाइरिबा प्रजा पुनमकी मंगलान अमने फोकलोरिस्टिक्स हांगदोकपा असिदा नेशनल एजुकेशन पॉलिसी NEP 2020 हौदोरकपा असिगा यामना नकनना इरोइना चटमिनबा याबा मरि अमने हाइनिंगे हौजिक DM यूनिवर्सिटी न स्ट्रीम ऑफ स्टडीज दा अंडर ग्रेजुएट सु पुल्लगा स्ट्रीम 38 हांगलगा लेरे सही मंगा की मनुंगदा DM यूनिवर्सिटी दा डिपार्टमेंट निफु यांखै लेहनबा स्टेट असिगे ख्वाइदगी साउबा पब्लिक यूनिवर्सिटी ओंथोकपगी मंगलान दा संगसिले हाना फोंदोखे CBSE न लोबो क्लास 10 अमसुंग 12 के एग्जामिनेशन सेंट्रल बोर्ड ऑफ सेकेंडरी एजुकेशन CBSE ना पांगजौनना लाउथोखिबगी मतुंगना क्लास 10 अमसुंग 12 के एग्जामिनेशन मथंग सही 2026 की फेब्रुवारी 3 तगे हौरगनि हाइदे मथंग सही दा पांगथोकलगदबा क्लास 10 के एग्जामिनेशन असिदि NEP 2020 दे यावबा रिकमेंडेशन की मतुंगना पांगथोकदबनि हाइदे जिरीबाम यूनियन मिनिस्टर की खोंगसत की मांगोइना मिफम पांगथोखरे यूनियन स्टेट मिनिस्टर वुमेन एंड चाइल्ड डेवलपमेंट साबित्री ठाकुर जिरीबाम लाकदब खोंगसत की मांगोइना ngarang district asigi deputy commissioner Krishna Kumar na chair loduna district level ki thakta review meeting ama pangthokpaga loinana union minister ki khongsat asigi damak sem chagadaba thabak thorom singi matangda kopna khanakhre review meeting asina district asida tongan ba line department singna paikhatpa scheme amasung project singi phibam so yengsin khi DC ki maikai dagi district level officer singda ningthijana paikhalamba scheme amasung project sing yenghanba yaba mafam singi masak khangdoktuna list ama semna ba pautak PK ngarang gi mifamda jiribang ge SP Prakhar Pandey ADC TS Manoranjan BFO E Nirmala Chanu SDO jiribam Boro Bekra L Darajit amasung tongan beloisang singi official singna saruk yakhe haide PR lengak na Manipur Lok Ayukta gi non judicial member hapsin khibagi mayukta High Court ta wakalak le haide Manipur Lok Ayukta ki member non judicial oina appointment pi khiba Siddharth Kishore Dev Barman yauna respondent ahum da court na sayol ahum gi manungda pakhum pirakadaba notice issue tawkhre Manipur lengak ki Department of Personnel and Administrative Reforms Division na January 3 2025 ta Manipur Lok Ayukta ki chairperson amasung member ani gi post se mention na bagi damak thokiba notification ki matung inani haiduna lengak ki maikai degi tha asigi amada thokiba notification number 15/1/2025 AR Part 2 की मतुंगिना retired IAS Siddharth Kishore Dev Barman bu Manipur Lok Ayukta की member non judicial oina appointment pi khibabu High Court of Manipur da challenge toraklei appointment asigi mayapta langthabal kunja awang lekai degi kaisang singkhai mangang sahi kuntra apokpa ke Raghumani na petitioner oiduna tha asigi 19 High Court of Manipur da wakalakre
ꯍꯥꯏꯈ꯭ꯔꯦ ꯃꯍꯥꯛꯅ ꯋꯥꯀꯠ ꯑꯗꯨ ꯀꯣꯔꯠ ꯑꯁꯤꯅ ꯔꯤꯠ ꯄꯤꯇꯤꯁꯟ ꯁꯤꯚꯤꯜ ꯅꯝꯕꯔ 862 of 2025 ꯑꯣꯏꯅ ꯂꯧꯈꯠꯂꯒ ꯉꯔꯥꯡ ꯀꯣꯔꯠ ꯑꯁꯤꯒꯤ ꯖꯁꯇꯤꯁ ꯑꯍꯟꯇꯦꯝ ꯕꯤꯃꯣꯜꯒꯤ ꯕꯦꯟꯆꯅ ꯈꯟꯅꯕ ꯍꯧꯈ꯭ꯔꯦ ꯀꯣꯔꯠꯅ ꯃꯦꯇꯔ ꯑꯁꯤ ꯈꯟꯅꯔꯛꯄꯗ ꯄꯤꯇꯤꯁꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯅꯤꯌꯔ ꯀꯥꯎꯟꯁꯤꯜ ꯈꯥꯏꯗꯦꯃꯅꯤꯅ ꯂꯦꯞꯂꯒ ꯃꯍꯥꯛꯄꯨ ꯀꯥꯎꯟꯁꯤꯜ ꯅꯤꯔꯨꯅ ꯃꯇꯦꯡ ꯄꯥꯡꯈꯤ ꯁꯦꯅꯤꯌꯔ ꯀꯥꯎꯟꯁꯤꯜꯅ ꯀꯣꯔꯠꯇ ꯇꯧꯔꯛꯄ ꯁꯕꯃꯤꯁꯟꯁꯤꯡ ꯇꯥꯔꯕ ꯃꯇꯨꯡꯗ ꯔꯤꯠ ꯄꯤꯇꯤꯁꯟ ꯑꯁꯤꯒꯤ ꯔꯦꯁꯄꯣꯟꯗꯦꯟꯠꯁꯤꯡ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯕ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯄꯔꯁꯅꯦꯜ ꯑꯦꯟड ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯔꯤꯐꯣꯔꯝꯁꯀꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯁꯨꯡ ꯁ꯭ꯔꯤꯗꯥꯠ ꯀꯤꯁꯣꯔꯗꯦꯕ ꯕꯔꯃꯟꯗ ꯆꯌꯣꯜ 3ꯒꯤ ꯃꯅꯨꯡꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯗꯕ ꯅꯣꯇꯤꯁꯁꯤꯡ ꯏꯁꯨ ꯇꯧꯈꯤ ꯍꯥꯏꯔꯤ ꯔꯦꯁꯄꯣꯟꯗꯦꯟꯠ 3 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯁꯨꯡ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯐꯤꯁꯔ ꯔꯦꯁꯄꯣꯟꯗꯦꯟꯠꯁꯤꯡ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔ ꯂꯣ ꯑꯌꯨꯛꯇꯒꯤ ꯃꯦꯝꯕꯔ ꯅꯟ ꯖꯨꯗꯤꯁꯤꯌꯦꯜ ꯑꯣꯏꯅ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯄꯤꯈ꯭ꯔꯕ ꯁ꯭ꯔꯤꯗꯥꯠ ꯀꯤꯁꯣꯔꯗꯦꯕ ꯕꯔꯃꯟꯕꯨꯅ ꯄ꯭ꯔꯥꯏꯚꯦꯠ ꯔꯦꯁꯄꯣꯟꯗꯦꯟꯠ ꯑꯣꯏꯔꯤꯕꯅꯤ ꯄ꯭ꯔꯥꯏꯚꯦꯠ ꯔꯦꯁꯄꯣꯟꯗꯦꯟꯠ ꯑꯁꯤꯕꯨ ꯃꯅꯤꯄꯨꯔ ꯂꯣ ꯑꯌꯨꯛꯇꯒꯤ ꯃꯦꯝꯕꯔ ꯅꯟ ꯖꯨꯗꯤꯁꯤꯌꯦꯜ ꯑꯣꯏꯅ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯄꯤꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯄꯤꯇꯤꯁꯅꯔꯅ ꯀꯣꯔꯠꯅ ꯐꯣꯡꯗꯣꯛꯂꯤꯕꯅ ꯄ꯭ꯔꯥꯏꯚꯦꯠ ꯔꯦꯁꯄꯣꯟꯗꯦꯟꯠ ꯑꯁꯤꯕꯨ ꯃꯅꯤꯄꯨꯔ ꯂꯣ ꯑꯌꯨꯛꯇꯒꯤ ꯃꯦꯝꯕꯔ ꯅꯟ ꯖꯨꯗꯤꯁꯤꯌꯦꯜ ꯑꯣꯏꯅ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯄꯤꯈꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯣ ꯑꯌꯨꯛꯇ ꯑꯦꯛ 2014ꯒꯤ ꯁꯦꯛꯁꯟ 4ꯒꯤ ꯄ꯭ꯔꯣꯚꯤꯖꯟꯁꯤꯡꯒꯤ ꯃꯥꯌꯣꯛꯇꯅꯤ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯠꯅꯔꯤꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 319 ꯀ꯭ꯂꯣꯖ ꯕꯤꯕꯨ ꯈꯣꯡꯒꯥꯎꯅꯕꯅꯤ ꯍꯥꯏꯈꯤ ꯂꯥꯏꯁꯣꯡ ꯀꯥꯔꯣꯡ ꯀꯥꯖꯤꯟꯗꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯐꯪꯂꯦ ꯍꯥꯏꯔꯤ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯒꯤ ꯆꯦꯔꯣꯜ ꯑꯃꯗ ꯉꯔꯥꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯩꯕꯨꯜ ꯂꯝꯖꯥꯎ PSꯅ ꯀꯣꯜꯂꯤꯕ ꯂꯥꯏꯁꯣꯏ ꯀꯥꯔꯣꯡ ꯀꯥꯖꯤꯟ ꯑꯦꯔꯤꯌꯥꯗꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯔꯤꯀꯣꯚꯔ ꯇꯧꯔꯦ ꯍꯥꯏꯔꯤ ꯐꯥꯒꯠꯂꯕ ꯈꯨꯠꯂꯥꯏꯁꯤꯡꯗꯤ ꯃꯦꯒꯥꯖꯤꯟꯒ ꯀꯣꯟꯅꯕ 303 ꯔꯥꯏꯐꯜ ꯑꯃ ꯃꯦꯒꯥꯖꯤꯟꯒ ꯀꯣꯟꯅꯕ 9mm MP9 ꯑꯃ ꯗꯕꯜ ꯕꯦꯔꯦꯜ ꯑꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯣꯡꯃꯩꯁꯤꯡꯒꯤ ꯃꯔꯨ 92 ꯁ꯭ꯇꯦꯜ ꯁꯦꯜ ꯑꯅꯤ ꯔꯕꯔ ꯇ꯭ꯌꯨꯕ ꯑꯃ ꯑꯃꯁꯨꯡ ꯍꯟꯇꯤꯡ ꯕꯨꯠ ꯖꯨꯔꯥ ꯑꯃꯒ ꯂꯣꯏꯅꯅ ꯇꯤ-ꯁꯥꯔꯠ ꯑꯅꯤꯅꯤ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯨꯖꯤ 3 ꯐꯥꯔꯦ ꯍꯥꯏꯔꯤ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯅ ꯉꯔꯥꯡ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯉꯔꯥꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯄ꯭ꯔꯤꯄ꯭ꯔꯥꯛ ꯄ꯭ꯔꯣꯒꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯃꯈꯥ ꯂꯩꯀꯥꯏ ꯋꯥꯔꯗ ꯅꯝꯕꯔ 6ꯗꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯄ꯭ꯔꯗꯤꯞ ꯑꯦꯂꯥꯏꯁ ꯂꯪꯗꯥꯏꯕ ꯆꯍꯤ 38 ꯀꯧꯕ ꯀꯥꯗꯔ ꯑꯃ ꯃꯌꯨꯝꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ ꯉꯔꯥꯡꯁꯨ ꯂꯥꯜꯍꯧꯂꯨꯞ ꯑꯁꯤꯒꯤ ꯕꯤꯁꯅꯨꯄꯨꯔ ꯋꯥꯔꯗ ꯅꯝꯕꯔ 1ꯗꯒꯤ ꯄꯨꯈ꯭ꯔꯝꯕꯝ ꯑꯃꯨꯇꯣꯝꯕꯤ ꯑꯦꯂꯥꯏꯁ ꯄꯨꯉꯥꯛꯄ ꯆꯍꯤ 59 ꯀꯧꯕ ꯀꯥꯗꯔ ꯑꯃꯁꯨ ꯊꯪꯒꯥꯜ ꯀꯩꯊꯦꯜꯗꯒꯤ ꯐꯥꯔꯦ ꯃꯉꯣꯟꯗꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃ ID ꯀꯥꯔꯗ ꯑꯃ ꯕꯦꯒ ꯑꯃ ꯑꯃꯁꯨꯡ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 1,100 ꯔꯤꯀꯣꯚꯔ ꯇꯧꯔꯦ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯉꯍꯥꯟ ꯅꯣꯡꯒ꯭ꯔꯦꯟ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ KCP PWGꯒꯤ ꯅꯤꯡꯊꯧꯖꯝ ꯕꯤꯔꯖꯤꯠ ꯆꯍꯤ 33 ꯀꯧꯕ ꯀꯥꯗꯔ ꯑꯃꯁꯨ ꯆꯤꯡꯉꯥꯔꯦꯜ ꯇꯦꯖꯄꯨꯔꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ ꯏꯁꯩ ꯁꯛꯄ ꯆꯤꯔꯣꯟ ꯇꯧꯕ ꯉꯝꯕ AI ꯃꯣꯗꯦꯜ ꯁꯥꯈ꯭ꯔꯦ ꯍꯥꯏꯔꯤ ꯖꯣꯏꯄꯨꯔꯒꯤ ꯆꯍꯤ 15 ꯈꯛꯇ ꯉꯥꯏꯔꯤꯕ ꯁ꯭ꯄꯥꯔꯁꯥ ꯑꯒꯔꯋꯥꯜꯅ ꯏꯁꯩ ꯁꯛꯄ ꯆꯤꯔꯣꯟ ꯇꯧꯕ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯕ ꯑꯃꯗꯤ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯏꯃꯣꯁꯅꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁꯀ ꯃꯥꯟꯅꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯕ ꯃꯥꯂꯦꯝꯒꯤ ꯑꯍꯥꯟꯕ ꯁ꯭ꯄꯤꯆ ꯇꯨ ꯁ꯭ꯄꯤꯆ ꯐꯥꯎꯟꯗꯦꯁꯅꯦꯜ ꯑꯥꯔꯇꯤꯐꯤशिꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ AI ꯃꯣꯗꯦꯜ ꯁꯥꯈ꯭ꯔꯦ ꯑꯆꯧꯕ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯑꯃꯗꯤ ꯀꯦꯄꯤꯇꯦꯜ ꯐꯟꯗꯤꯡ ꯑꯃꯠꯇ ꯌꯥꯎꯗꯅ ꯁ꯭ꯄꯥꯔꯁ ꯑꯒꯔꯋꯥꯜꯅ ꯃꯍꯥꯛꯀꯤ ꯁ꯭ꯇꯥꯔꯠꯑꯞ ꯄꯤꯛꯁꯥ AIꯒꯤ ꯃꯈꯥꯗ ꯁꯥꯈꯤꯕ ꯂꯨꯅꯥ AI ꯑꯁꯤꯗ ꯇꯦꯛꯁꯇꯒꯤ ꯈꯣꯟꯖꯦꯜꯗ ꯑꯣꯟꯊꯣꯛꯂꯒ AIꯅ ꯋꯥ ꯉꯥꯡꯂꯛꯄꯒꯤ ꯃꯍꯨꯠꯇ ꯃꯤꯑꯣꯏꯕꯒ ꯆꯞ ꯃꯥꯟꯅꯕ ꯁ꯭ꯄꯤꯆ ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯁꯨ ꯌꯥꯎꯏ ꯍꯥꯏꯔꯤ ꯁ꯭ꯇꯨꯗꯤꯑꯣ ꯃꯅꯨꯡꯗ ꯑꯉꯥꯡ 18 ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯕ ꯅꯨꯄꯥ ꯑꯃ ꯄꯨꯂꯤꯁꯀ ꯈꯨꯠ ꯊꯣꯛꯅꯕꯗ ꯁꯤꯔꯦ ꯍꯥꯏꯔꯤ ꯃꯨꯝꯕꯥꯏꯒꯤ ꯄꯣꯋꯥꯏ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯁ꯭ꯇꯨꯗꯤꯑꯣ ꯑꯃꯗ ꯔꯣꯍꯤꯠ ꯑꯥꯔꯌꯥ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯑꯉꯥꯡ 18 ꯍꯣꯁꯇꯦꯁ ꯑꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯨꯔꯕ ꯃꯇꯨꯡ ꯄꯨꯂꯤꯁꯀ ꯈꯨꯠ ꯊꯣꯛꯅꯕꯗ ꯅꯨꯄꯥ ꯑꯁꯤ ꯁꯤꯔꯦ ꯑꯃꯁꯨꯡ ꯑꯉꯥꯡ 18 ꯑꯗꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯀꯟꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯄꯣꯋꯥꯏ ꯑꯦꯔꯤꯌꯥꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯑꯃꯗ ꯆꯍꯤ 9ꯗꯒꯤ 13 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯉꯥꯡ 18 ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯀꯤ ꯇꯤꯝꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯑꯉꯥꯡꯁꯤꯡ ꯐꯥꯖꯤꯜꯂꯤꯕ ꯔꯣꯍꯤꯠ ꯑꯥꯔꯌꯥꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯁꯤꯅ ꯄꯨꯂꯤꯁꯇ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯔꯛꯇꯕꯗꯒꯤ ꯄꯨꯂꯤꯁꯀꯤ ꯇꯤꯝꯅ ꯂꯣꯟꯅ ꯅꯝꯐꯨꯗ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯈꯤ ꯃꯗꯨꯗ ꯔꯣꯍꯤꯠ ꯑꯥꯔꯌꯥꯅ ꯑꯦꯌꯔꯒꯟ ꯁꯤꯖꯤꯟꯅꯗꯨꯅ ꯄꯨꯂꯤꯁ ꯇꯝꯅ ꯀꯥꯞꯁꯤꯜꯂꯛꯈꯤ ꯄꯨꯂꯤꯁꯀꯤ ꯇꯤꯝꯅꯗꯤ ꯃꯍꯥꯛꯅ ꯀꯥꯞꯂꯛꯂꯤꯕꯗꯨ ꯑꯦꯌꯔꯒꯟꯅꯤ ꯊꯥꯖꯔꯨꯗꯕꯅ ꯈꯨꯠ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯃꯍꯥꯛ ꯁꯣꯛꯈꯤ ꯑꯃꯁꯨꯡ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯕꯗ ꯂꯩꯈꯤꯗꯕꯅꯤ ꯃꯍꯥꯛꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯨꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯀꯟꯕ ꯉꯝꯂꯦ ꯍꯥꯏꯈꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯔꯣꯍꯤꯠ ꯑꯥꯔꯌꯥꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯃꯣꯔꯦꯜ ꯗꯤꯃꯥꯟꯅꯤ ꯋꯥꯔꯤ ꯁꯥꯕ ꯄꯥꯝꯃꯤ ꯀꯔꯤꯒꯨꯝꯕ ꯊꯧꯁꯥꯗ꯭ꯔꯕꯗꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯌꯥꯎꯅ ꯃꯐꯝ ꯑꯁꯤ ꯃꯩ ꯊꯥꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯈꯤ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯄꯥꯏꯈꯠꯈꯤꯕ ꯁꯦꯅꯤꯇꯦꯁꯟ ꯀꯦꯝꯄꯦꯟ ꯑꯃꯒꯤꯗꯃꯛ ꯔꯣꯍꯤꯠ ꯑꯥꯔꯌꯥꯗ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝ ꯄꯤꯊꯣꯛꯄꯤꯗꯕꯗꯒꯤ ꯆꯍꯤ ꯑꯁꯤꯗ ꯃꯍꯥꯛ ꯑꯅꯤꯔꯛ ꯆꯔꯥ ꯍꯦꯟꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ